Furup pumnamak na mayokminarabadi, numid humnigi manungda kuki terorising, lamdam sidagi tantokiba ngamgani, LMJ. Pawasi ngarangong tilfongkiba pandam pauksedagi laukatsavani. Like-minded group, LMZ Manipur na hauji-haujik, Manipur gi ngamkhay saktam amadi sugnu miyam gi mamalyam laba punsi kayabo kannabagi damak ahing nung til tumba chaba khangdana khulngak liba arambay tengol yauna mitay athoba singge tongan ba kem taraga mangaro mamadi sugnu da mathau tawriba sugnu police station ge police personnel sing MR police commando amadi BDA personnel sing da ngarang lupa lising yangkhay rom gi nong mada sangdaba yadraba acha athak sing tengbang duna makhoi gi awaba da saruk yakre haina LMZ gi cherola man haire Cherola sina hai group asigi advisor wang khemsa samjai na luching duna chatkibang ngarang gi tengbang khongchara duda group asigi advisory board member KK Wahengbam president L Kunjesor Sarama secretary Ojit Sorokhaibam publicity secretary Rakesh Naurem Saruk Yakhe loina na khongchara duda Thoubal district Maike gi member sing su Saruk Yakhe ngasigi khongchaloi sing aduna sugnu kendra gi manungsa na leiba wapokpi sugnu kaithel amade Sugnu gi tongan ba khulngak liba singda tengbang polam sing khosina baga loina na makhoi bu asoyangam yahon biganu haina minin ani leptuna thongni thoram su pangthokhe khongchada tu da saruk yakhi ba group asigi secretary Ojit Sorokhaibam na haiki bada tha tara sujilaglaba lan asi ngasi hayeng hekta loisin bagi mami udre lan asigi waroisin purak bada tha kaya changkhigani haiba ngamdre laingak na su miyam gi awaba pumna makokhan ba ngambagi oithokpa leitre Maram asina mitay ay koy masel awaba tarakpa matamda changsin duna angamba mateng pangsin minase. Group asigi publicity secretary Rakesh Naurem na hai. Mitay hay ba purup asi muthan na ba madi Manipur gi apun bagi saktam thugay bagi wakhalonda. Atam na kuki militant sing na hawjik sa tharagli ba lan asi. Mitay khakta na mayok na fam thokte Manipur da khundami na riba kuki na taba tay furup khuding magna amatoy na thengna mina bachange. Manipur gi ngamkhay amadi apun ba saktam ngak pa hay ba sida khundami na riba purup pum na maksu yaw riba ne. Tha tara sujilaglaba lan asida atay purup sing na mitay sing da tawriba support ki mawong ase mitay sing na peningay wayde mitay silinaw sing na tumba chaba khangdana mayong na riba sigumna purup pum na magna kuki sing ga mayong minabadade numid humnigi manungda kuki terrorist sing lamdam sidagi tantoki ba ngamgane Manipur gi apun bagi saktam kaibada khundami na riba purup pum na magkai ga dawriba ni haibase ay koy punna khangmina si haike